Churachandpur district tainariba Bishnupur district ki Phoubakchao Ekhaida koyo famsingda Kuki khulai fiber susanei balalawusina lepalita nongmai amadi bom kapsinduna landabi thodok leptra chatharakli ngarang numidangdagi ngasi ayuk fawada maikai animakta kuthoknabigi thodok aduda Meecham ama ashopan nangkhre Sokle mioi aduga mingi tajel kawi nakal amaromda nahal Kuki khulai fiber sina bom kapsinduna landarakibigi thodokta soktuna Rajmedi city da laikanari mioi adu hauji aru filmda laikanari haina police gi phangwa paw amana haire thodok sing asi matang da MAMI TV na police amasung manak nakpa kunja sing gi phangwa paw gi matung inade ngarang numidang phung 3 lom tawa matamda suchanariba Kuki khulai fiber sina Phoubakchao Ekhaida maikaida nongmai amasung bom kapsilakpadi kunja sing amadi mafam adu ngak seno leiriba commando kangbuna handuna maikai animakta kuthoknaki Kuki khulai fiber sing aduna ngarang numidang di ngase yuk pung nipan henba fawda chawrakna bom yankhai gi mathakta kapsilakhi ngarang numidang kuthoknabi thodok aduda Sokle mioi adu Bishnupur district hospital da laikanari nakal amaromda hasi kumunga gi nongwei matung pung 35 makhairom ta matamda Kuki Shingna kapsilakhiba bom ama imungda taduna pokhaikibi thodokta phamungda tumduna leiba Phoubakchao Ekhaida awang leikai part 1 dagi longjam nausa saikul apokba borbabu koki sarukta bom masjidna panbadi soktuna hauji aruba filmda Rajmedi city gi ICU da laikanari ma ngarang operation pangthokre haina su paw amana hairi